ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯕꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯥꯎꯁꯐꯨꯜ 2 ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯖꯦꯗꯤꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯟꯇꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯤ, ꯖꯦ ꯑꯃꯗꯤ ꯍꯦꯅꯥ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯖꯦꯗꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯄꯥꯇꯤꯜ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯖꯦꯗꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯖꯦꯗꯤꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯆꯤꯟꯇꯨꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔꯒꯤ ꯅꯨꯡꯖꯦꯟ ꯑꯗꯨꯗ ꯄꯥꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥꯅ ꯂꯩꯃꯥꯏꯗ ꯄꯥꯛꯊꯔꯗꯨꯅ ꯑꯀꯤꯕ ꯈꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯟꯇꯨ ꯑꯗꯨꯅ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯁꯅꯤꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ, "ꯃꯄꯥ ꯑꯃꯒꯤ ꯑꯁꯥꯎꯕ ꯍꯥꯏꯕꯁꯦ ꯃꯆꯥꯅ ꯐꯥꯊꯕ ꯉꯝꯒꯅꯤ, ꯅꯪ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯐꯥꯊꯧ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯗꯤ ꯖꯦꯗꯤ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯉꯛ ꯅꯤꯛꯂꯝꯃꯤ꯫ ꯆꯤꯟꯇꯨ ꯑꯗꯨꯅ ꯁꯅꯤ ꯑꯗꯨꯕꯨ ꯖꯦꯗꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯛꯈꯤ꯫ ꯁꯅꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯈꯣꯡ ꯇꯝꯅ ꯇꯨꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯖꯦꯗꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯃꯇꯣꯟ ꯑꯗꯨꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯁꯅꯤꯒꯤ ꯃꯃꯥꯏꯗ ꯏꯟꯈꯠꯂꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯑꯗꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯈꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯕꯨꯁꯨ ꯆꯤꯟꯇꯨ ꯍꯣꯏꯗ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯖꯔꯝꯃꯤ꯫ ꯖꯦꯗꯤꯅ ꯁꯅꯤꯗ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯗꯨꯒ ꯂꯥꯛꯂꯤꯕꯁꯤꯡꯁꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯃꯆꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯅꯣ? ꯑꯁꯦꯡꯕꯗꯨ ꯐꯖꯅ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯤꯅ ꯀꯤꯅ ꯃꯅꯤꯡ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯩ ꯄꯔꯦꯡ ꯑꯗꯨꯕꯨ ꯖꯣꯂꯤꯅ ꯄꯥꯏꯔꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯍꯦꯅꯥ ꯑꯗꯨꯁꯨ ꯂꯩ ꯄꯔꯦꯡ ꯑꯗꯨ ꯁꯤꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯥꯏꯗꯤꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯁꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯦꯗꯤꯅ ꯃꯥꯒꯤ ꯃꯆꯥ ꯖꯣꯂꯤ ꯑꯃꯗꯤ ꯍꯦꯅꯥ ꯑꯗꯨꯕꯨ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯍꯥꯏꯅ ꯎꯔꯝꯃꯅꯤ, ꯃꯗꯨꯅ ꯃꯍꯥꯛ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯁꯅꯤꯅ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯞꯊꯔꯛꯇꯨꯅ ꯖꯦꯗꯤꯗ ꯍꯥꯏꯔꯝꯃꯤ, "ꯁꯥꯔ, ꯑꯩ ꯑꯁꯤ ꯖꯣꯂꯤꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ, ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯁꯨꯅꯤ꯫ ꯖꯣꯂꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯧꯖꯁꯅꯨ꯫ ꯐꯅ ꯂꯥꯟꯖꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯝꯖꯕꯗꯤ ꯃꯄꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅ ꯃꯥꯡꯒꯣꯜ ꯑꯁꯤꯔꯕꯥꯗ ꯄꯤꯕꯤꯕ ꯑꯗꯨꯕꯨꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯕꯥꯇꯨꯛ ꯄꯥꯇꯦꯜꯗ ꯁꯔꯦꯟꯗꯔ ꯇꯧꯕ ꯃꯇꯝꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯤꯅ, "ꯖꯦꯗꯤ ꯁꯥꯔꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯁꯛꯅꯈꯤꯕ ꯃꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯖꯜꯂꯝꯃꯤ꯫ ꯖꯦꯗꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯝꯃꯤ, "ꯃꯈꯣꯏꯕꯨ ꯃꯇꯝ ꯈꯔ ꯆꯪꯖꯐꯝ ꯄꯤꯌꯨ, ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯐꯅꯕ ꯁꯤꯟꯒꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯗꯤꯅ ꯋꯥꯁꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯄꯟꯗꯨꯅ ꯍꯦꯛ ꯍꯦꯛ ꯋꯥꯁꯛꯄ "ꯖꯩ ꯚꯗ꯭ꯔꯀꯥꯂꯤ" ꯍꯥꯏꯕ ꯑꯗꯨ ꯋꯥꯁꯛꯇꯨꯅ ꯁꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯁꯅꯤꯅ ꯖꯦꯗꯤꯒꯤ ꯊꯃꯣꯏꯕꯨ ꯄꯦꯠꯊꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯖꯣꯂꯤꯅ ꯃꯈꯣꯏꯗ ꯂꯤꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯍꯧꯕꯗꯒꯤ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ꯫ "ꯖꯩ ꯚꯗ꯭ꯔꯀꯥꯂꯤ" ꯍꯥꯏꯅ ꯁꯅꯤꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯊꯥꯡꯗꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯁꯅꯤ ꯑꯃꯗꯤ ꯖꯦꯗꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯟꯇꯨ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯦꯅꯥ ꯑꯃꯗꯤ ꯖꯣꯂꯤ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯟꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯆꯤꯔꯣꯜ ꯇꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯖꯦꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤꯅ ꯊꯦꯝꯕꯗꯒꯤ ꯄꯨꯡꯇꯦꯠ ꯇꯦꯠꯊꯈ꯭ꯔꯦ" ꯍꯥꯏꯔꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯑꯗꯨꯅ ꯖꯦꯗꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯄꯦꯠꯊꯔꯛꯑꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒꯨꯝ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕꯁꯨ ꯃꯄꯥꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ" ꯍꯥꯏꯔꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯒ ꯖꯣꯂꯤ ꯑꯃꯗꯤ ꯍꯦꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯟꯈꯤ꯫ ꯁꯅꯤꯅ ꯍꯦꯅꯥ ꯑꯃꯗꯤ ꯖꯣꯂꯤꯒꯤ ꯀꯥꯔꯛꯇ ꯂꯦꯞꯇꯨꯅ ꯀꯣꯜꯂꯒ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯄꯥ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯟꯇꯨ ꯑꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯣꯔꯄꯇꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯃꯟꯗꯨꯅ ꯖꯦꯗꯤꯗ ꯆꯪꯁꯤꯜꯂꯒ ꯀꯣꯟꯈꯤ꯫ "ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯝꯗꯨꯅ ꯕꯣꯔ ꯅꯤꯖꯧ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤ ꯑꯃꯗꯤ ꯁꯅꯤ ꯑꯗꯨ ꯃꯊꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯈꯤ, ꯃꯔꯝꯗꯤ ꯖꯦꯗꯤꯒꯤ ꯃꯐꯝꯗꯅ ꯖꯣꯂꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯆꯤꯟꯇꯨꯒꯤ ꯃꯐꯝꯗꯅ ꯁꯅꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯆꯥ ꯖꯣꯂꯤ ꯁꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯝꯗꯧꯒꯅꯤ ꯈꯟꯗꯨꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ꯫ ꯁꯅꯤꯅ ꯍꯦꯅꯥ ꯑꯗꯨꯕꯨ ꯖꯣꯂꯤ ꯃꯕꯥꯏꯅꯤꯒꯤ ꯃꯌꯥꯏꯗ ꯊꯝꯗꯨꯅ ꯖꯦꯗꯤ ꯇꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯔꯝꯕ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯅ ꯉꯥꯛꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯄꯥꯇꯤꯜꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤꯒ ꯃꯃꯧ ꯅꯨꯄꯤꯒꯅ ꯈꯨꯔꯝꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯔꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯝꯕ ꯌꯥꯎꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯋꯥꯍꯪ ꯑꯃ ꯍꯪꯖꯔꯝꯃꯤ꯫ ꯁꯅꯤ ꯑꯃꯗꯤ ꯍꯦꯅꯥ ꯑꯗꯨ ꯀꯥ ꯑꯃꯗ ꯇꯣꯉꯥꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯍꯦꯅꯥꯕꯨ ꯀꯣꯜꯂꯗꯨꯅ
ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯄꯥꯇꯤꯜꯅ ꯂꯣꯟꯅ ꯊꯣꯡꯗꯒꯤ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯍꯥꯛ ꯃꯊꯟꯇ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯑꯦꯡꯒꯦꯖ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤꯒ ꯇꯧꯔꯒ ꯍꯅꯤꯃꯨꯟ ꯄꯥꯡꯊꯣꯛꯄꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯖꯦꯗꯤꯗ ꯇꯝꯕ ꯆꯦꯟꯈ꯭ꯔꯦ ꯄꯥꯇꯤꯜꯅ ꯑꯁꯨꯝꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯖꯣꯂꯤꯅ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯇꯤꯜꯅ ꯖꯦꯗꯤ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤ ꯑꯗꯨ ꯃꯈꯣꯏꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯦꯟꯖꯜꯂꯛꯈꯤ ꯑꯗꯨꯒ ꯖꯣꯂꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯖꯣꯂꯤꯅ ꯁꯅꯤꯗ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯅꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯥꯎꯔꯛꯂꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯍꯦꯅꯥꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯖꯣꯂꯤꯅ ꯍꯦꯅꯥꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯁꯥꯏꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯇꯤꯜꯅ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯑꯗꯨ ꯖꯦꯗꯤꯗ ꯇꯝꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯖꯦꯗꯤꯒ ꯄꯥꯇꯤꯜꯒ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯄꯥꯇꯤꯜ ꯑꯃꯗꯤ ꯖꯦꯗꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯦꯅꯥꯅ ꯖꯣꯂꯤ ꯑꯗꯨꯕꯨ ꯁꯥꯎꯗꯨꯅ ꯏꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯔꯝꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯒ ꯊꯣꯡ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯖꯣꯂꯤꯅ ꯖꯦꯗꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯇꯤꯜ ꯑꯃꯗꯤ ꯖꯦꯗꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯁꯅꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯇꯨꯅ ꯑꯗꯨꯒ ꯁꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯨꯄꯤ ꯑꯁꯤꯅ ꯖꯣꯂꯤ ꯑꯁꯤꯕꯨ ꯇꯥꯟꯊꯣꯔꯛꯂꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯃꯩꯔꯤ ꯆꯨꯈꯠꯄ ꯍꯧꯔꯕꯅꯤ ꯃꯩ ꯑꯗꯨ ꯆꯥꯛꯄ ꯐꯥꯎꯗꯪꯗꯤ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯤꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯖꯣꯂꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯒ ꯂꯨꯍꯣꯡꯒꯗꯧ ꯂꯩꯔꯤꯕ ꯃꯔꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯥꯏꯗꯣꯛꯅꯅꯕ ꯃꯥꯅ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒ ꯁꯅꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯥꯇꯤꯜꯅ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯖꯦꯗꯤꯗ ꯁꯥꯔ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥꯁꯤꯗ ꯉꯁꯥꯏ ꯂꯩꯔꯝꯕꯅꯤ ꯑꯩ ꯏꯃꯤꯠꯅ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤ ꯑꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯁꯥꯎꯔꯗꯨꯅ ꯄꯥꯇꯤꯜ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯆꯠꯈꯤ ꯄꯥꯇꯤꯜ ꯑꯗꯨ ꯉꯛꯇꯨꯅ ꯃꯊꯟꯇ ꯎꯡꯉꯒ ꯂꯩꯍꯧꯏ ꯄꯥꯇꯤꯜꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯅꯥ ꯑꯗꯨꯒꯤ ꯃꯄꯥ ꯆꯤꯟꯇꯨ ꯑꯗꯨꯕꯨ ꯂꯦꯞꯄ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯆꯦꯟꯖꯜꯂꯛꯇꯨꯅ ꯑꯃꯨꯛ ꯇꯝꯈꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯟꯇꯨ ꯑꯗꯨꯁꯨ ꯁꯥꯎꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯆꯪꯂꯛꯂꯝꯃꯤ ꯆꯤꯟꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯇꯞꯅ ꯏꯟꯊꯣꯔꯛꯂꯒ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯅꯤ ꯑꯃꯗꯤ ꯍꯦꯅꯥ ꯑꯗꯨ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯗꯤꯁꯇꯔꯕ ꯇꯧꯗꯕꯤꯗ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯄꯥꯇꯤꯜꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯇꯤꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯉꯥꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯅꯥ ꯆꯤꯟꯇꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁ꯭ꯋꯤꯇꯤ ꯀꯥꯄꯨꯔ ꯃꯈꯣꯏ ꯑꯍꯨꯝ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯆꯥꯡꯗꯝꯅꯕꯗ ꯖꯦꯗꯤꯅ ꯃꯦꯟ ꯑꯣꯐ ꯗ ꯏꯌꯔ ꯇꯥꯈꯤ ꯖꯦꯗꯤꯅ ꯃꯦꯟꯁ ꯑꯣꯐ ꯗ ꯏꯌꯔ ꯇꯥꯈꯤꯕ ꯑꯗꯨꯕꯨ ꯐꯣrbes ꯃꯦꯒꯥꯖꯤꯟꯅ ꯄꯥꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤꯕ ꯃꯦꯒꯥꯖꯤꯟ ꯑꯗꯨ ꯆꯤꯟꯇꯨꯅ ꯄꯥꯗꯨꯅ ꯃꯦꯒꯥꯖꯤꯟ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯖꯦꯗꯤꯅ ꯃꯦꯟ ꯑꯣꯐ ꯗ ꯏꯌꯔ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗ ꯍꯔꯥꯎꯅ ꯄꯥꯎꯗꯝꯂꯝꯃꯤ ꯖꯦꯗꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯄꯥꯇꯤꯜ ꯑꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯆꯤꯟꯇꯨ ꯍꯦꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯆꯤꯟꯇꯨꯅ ꯖꯦꯗꯤꯗ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯁꯤꯡ ꯃꯍꯥꯛꯀꯤ ꯀꯝꯄꯦꯅꯤꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕ ꯆꯠꯄ ꯌꯥꯎꯒꯦ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯖꯦꯗꯤꯅ ꯆꯤꯟꯇꯨꯕꯨ ꯆꯠꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯗꯨꯅ ꯄꯥꯇꯤꯜꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯀꯧꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯥꯇꯤꯜꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯑꯃꯗꯤ ꯖꯣꯂꯤ ꯑꯅꯤꯃꯛ ꯈꯝꯕ꯭ꯔꯥꯡꯅꯅ ꯄꯨꯂꯞ ꯂꯥꯛꯂꯝꯃꯤ ꯄꯥꯇꯤꯜꯅ ꯑꯃꯨꯛꯁꯨ ꯗ꯭ꯔꯥꯏꯚꯔ ꯀꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯒꯥꯔꯤ ꯂꯧꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯨꯔꯕꯗꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯖꯣꯂꯤ ꯑꯃꯗꯤ ꯁꯅꯤ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯉꯛꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯆꯤꯟꯇꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯣꯂꯤ ꯅꯪꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤ ꯑꯃꯗꯤ ꯁꯅꯤ ꯑꯗꯨ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯄꯨꯂꯞ ꯅꯣꯝꯃꯤ ꯍꯦꯅꯥꯅ ꯃꯄꯥ ꯆꯤꯟꯇꯨꯗ ꯀꯣꯐꯤ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯆꯤꯟꯇꯨꯅ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯏꯌꯥꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯖꯣꯂꯤꯗ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯇꯤꯜꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯑꯁꯦꯡꯕ ꯖꯣꯂꯤꯅ ꯀꯅꯥꯅꯣ ꯑꯁꯦꯡꯕ ꯗ꯭ꯔꯥꯏꯚꯔꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗු ꯈꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯦꯅꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯁꯅꯤꯗ ꯀꯣꯐꯤꯗꯨꯕꯨ ꯄꯤꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯇꯤꯜ ꯑꯗꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯀꯣꯐꯤꯗꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯦꯅꯥꯒꯤ ꯃꯃꯥꯡꯗ ꯃꯇꯨꯡ ꯍꯟꯗꯨꯅ ꯁꯅꯤ ꯑꯃꯗꯤ ꯖꯣꯂꯤ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤꯅ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯅꯥꯁꯣꯟꯅꯅ ꯁꯅꯤꯗ ꯍꯥꯏꯔꯝꯃꯤ ꯀꯣꯐꯤ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯕ ꯂꯥꯛꯂꯅꯤ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯐꯥꯈ꯭ꯔꯅꯤ ꯑꯩꯈꯣꯏ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯆꯔꯝꯃꯤ ꯁꯅꯤ ꯐꯅ ꯄꯥꯈꯠꯆꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯡ ꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯄꯥꯇꯤꯜ ꯑꯃꯗꯤ ꯀꯣꯐꯤ ꯄꯨꯔꯛꯂꯤꯕ ꯍꯦꯅꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯅꯤꯅ ꯄꯥꯇꯤꯜꯒꯤ ꯃꯊꯨꯟ ꯑꯗꯨꯗ ꯀꯥꯎꯈꯠꯂꯛꯈꯤ
ꯑꯗꯨꯗꯒꯤ ꯄꯥꯔꯇꯤꯜ ꯑꯗꯨ ꯍꯦꯅꯥꯗ ꯇꯨꯁꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯐꯤ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯥꯏꯈꯤ ꯀꯣꯐꯤ ꯑꯗꯨꯅ ꯄꯥꯔꯇꯤꯜꯗ ꯍꯩꯖꯤꯜꯂꯕꯅꯤꯅ ꯃꯍꯥꯛ ꯁꯥꯕꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤ ꯑꯃꯗꯤ ꯁꯅꯤꯅ ꯅꯍꯥꯛ ꯄꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯁꯥꯒꯜ ꯅꯥꯝꯃ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯊꯥꯡꯇꯣꯛꯂꯒ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯄꯥꯔꯇꯤꯜꯅ ꯁꯅꯤ ꯑꯃꯗꯤ ꯖꯣꯂꯤ ꯑꯗꯨꯕꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯈꯟꯖꯔꯝꯕ ꯑꯁꯥ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗꯤ ꯀꯥꯏꯔꯝꯃꯤ ꯗꯥꯕꯨ ꯑꯃꯗꯤ ꯃꯦꯛꯁ ꯑꯗꯨ ꯂꯣꯟ ꯇꯦꯅꯤꯁ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯇꯨꯅ ꯗꯥꯕꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯕꯨꯅ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯉꯛꯂꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯇꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯇꯧꯁꯟꯅꯕꯅꯤ ꯑꯃꯝꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯦ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯥꯕꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ ꯆꯤꯡꯇꯨꯒꯤ ꯃꯆꯥꯅꯨꯄꯤꯅ ꯖꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯤꯡꯅꯖꯕ ꯐꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯃꯦꯛꯁ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯦꯛꯁꯄꯨ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯗꯥꯕꯨꯅꯁꯨ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯗꯣꯂꯤ ꯃꯆꯥꯅꯨꯄꯤ ꯕꯣꯕꯤ ꯑꯃꯗꯤ ꯃꯦꯛꯁ ꯑꯗꯨ ꯄꯨꯔꯗꯨꯅ ꯖꯦꯗꯤꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯃꯦꯛꯁꯇꯤ ꯖꯦꯗꯤꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯐꯖꯕ ꯕꯪꯒ꯭ꯂꯣ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯛꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯕꯨꯅ ꯃꯦꯛꯁꯇ ꯍꯪꯂꯝꯃꯤ ꯌꯨꯝ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯔꯗꯨꯅ ꯃꯗꯨꯗ ꯃꯦꯛꯁꯅ ꯌꯨꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯑꯃꯒꯤꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯥꯕꯨꯅ ꯌꯨꯝ ꯑꯁꯤ ꯖꯦꯗꯤꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯖꯦꯗꯤꯒꯤ ꯌꯨꯝ ꯑꯁꯤ ꯃꯐꯝ ꯑꯃꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯝꯕꯅꯤ ꯇꯧꯕꯗꯕꯨ ꯖꯦꯗꯤꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈꯤ ꯃꯦꯛꯁ ꯑꯃꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯂꯤꯕ ꯑꯗꯨ ꯖꯣꯂꯤ ꯑꯃꯗꯤ ꯁꯅꯤꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯈꯠꯃꯟꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥꯈꯜ ꯊꯣꯛꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ ꯁꯅꯤꯅ ꯖꯣꯂꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯖꯦꯗꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥ ꯄꯨꯝꯅꯃꯛ ꯃꯦꯜꯂꯨꯔꯒꯦ ꯇꯧꯕꯗꯕꯨ ꯅꯪꯅ ꯃꯈꯣꯏꯕꯨ ꯊꯦꯡꯅꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯁꯅꯤ ꯑꯗꯨ ꯖꯦꯗꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ ꯃꯦꯛꯁ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯃꯛꯂꯥꯛ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯑꯩꯍꯥꯛ ꯖꯦꯗꯤꯒꯤ ꯃꯆꯥ ꯖꯣꯂꯤꯅꯤ ꯑꯗꯨꯅ ꯌꯨm ꯑꯁꯤ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ ꯑꯗꯨꯒ ꯗꯥꯕꯨꯗ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯌꯨꯝ ꯑꯁꯤ ꯆꯪꯗꯕ ꯀꯨꯏꯃꯟꯗꯨꯅ ꯄꯨꯡ ꯑꯣꯜꯂꯝꯃꯦ ꯀꯂꯔ ꯆꯦꯟꯖ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯕꯨꯅ ꯌꯨꯝꯒꯤ ꯀꯂꯔ ꯆꯦꯟꯖ ꯇꯧꯕ ꯅꯠꯇꯦ ꯖꯣꯂꯤ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯂꯤꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯇꯝꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯗꯥꯕꯨꯅ ꯁꯥꯎꯔꯗꯨꯅ ꯂꯥꯎꯔꯝꯃꯤ ꯃꯁꯤ ꯆꯤꯟꯇꯨꯒꯤ ꯃꯌꯥ ꯅꯨꯄꯥꯒꯤ ꯃꯤꯅꯥꯏꯅꯤ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯜꯂꯝꯃꯤ ꯖꯣꯂꯤ ꯑꯗꯨ ꯄꯥꯈꯠ ꯄꯥꯈꯠꯅ ꯗꯥꯕꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯁꯨꯝꯅ ꯖꯣꯂꯤ ꯑꯗꯨꯕꯨ ꯀꯧꯁꯟꯗꯨꯅ ꯗꯥꯕꯨꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯁꯥꯎꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯂꯤꯅ ꯃꯔꯩ ꯇꯠ ꯇꯠ ꯂꯥꯎꯔꯗꯨꯅ ꯆꯤꯟꯇꯨꯒꯤ ꯃꯌꯥ ꯅꯨꯄꯥꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯖꯣꯂꯤ ꯁꯥꯍꯕꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯣꯂꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯥꯕꯨ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯣꯟꯖꯔꯝꯃꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯌꯥꯅꯨꯄꯥ ꯖꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯃꯦꯛꯁꯀꯤ ꯈꯖꯥꯏ ꯑꯗꯨꯗ ꯆꯨꯞꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁꯇꯨꯅ ꯑꯃꯨꯛ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯧꯅ ꯍꯥꯏꯔꯝꯃꯤ ꯗꯥꯕꯨꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯖꯣꯂꯤꯗ ꯀꯩꯁꯨ ꯆꯤꯡꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯥꯕꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁ ꯑꯃꯗꯤ ꯖꯣꯂꯤꯅ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯍꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥꯔꯗ ꯆꯪꯅꯅꯕ ꯍꯣꯠꯅꯩ ꯗꯥꯕꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯅꯠꯇꯦ ꯑꯩ ꯖꯦꯗꯤ ꯁꯥꯍꯕꯀ ꯎꯅꯕ ꯄꯥꯝꯃꯤ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯗꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯏꯁꯥꯅ ꯅꯪꯕు ꯎꯅꯅꯕꯒꯤꯗꯃꯛ ꯊꯣꯔꯛꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯖꯣꯂꯤ ꯑꯃꯗꯤ ꯃꯦꯛꯁ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯖꯦꯗꯤꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯋꯥꯔꯣꯟ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯃꯄꯥ ꯑꯃꯅ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯅꯈꯣꯏꯅ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯖꯈ꯭ꯔꯕꯁꯨ ꯂꯨꯍꯣꯡꯕꯗꯤ ꯑꯩꯅ ꯂꯨꯍꯣꯡꯕꯤꯒꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯕꯨ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯖꯦꯗꯤꯅ ꯗꯥꯕꯨꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯄꯨꯁꯟꯗꯨꯅ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯦꯛꯁ ꯑꯃꯗꯤ ꯖꯣꯂꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯦꯗꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯃꯈꯣꯏ ꯑꯅꯤꯅ ꯉꯛꯆꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯁꯅꯤꯅ ꯖꯦꯗꯤꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯨꯍꯣꯡꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯖꯣꯂꯤꯅ ꯅꯉꯣꯟꯗ ꯍꯥꯏꯕ ꯉꯝꯖꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯕꯨ ꯆꯪꯖꯐꯝ ꯄꯤꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯖꯣꯂꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯖꯦ ꯚꯗ꯭ꯔꯀꯥꯂꯤ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯑꯗꯨ ꯁꯣꯟꯗꯨꯅ ꯍꯥꯏꯖꯔꯝꯃꯤ
matam aduda JD aduna asumna yabiduna tholaktuna makhoi bu yum aduda lainabagi ayaba du JD na pibiramlibani haiduna asumna Sanina Max amadi Jolly da tamlami Jolly na pakatuna asumna hairami yum masida Chintu amadi Dabu adu pulap lairagani kariguma makhoi ani thengnaba tholabadi wathok lanthok soidna oiraklani haiduna hairami asumna yum aduda Dabu amadi Chintu adu pulap laiminarabanina makhoi ani thengnaki makhoi ani thengnaba matamda aduki matik saunaki amana amabu yum asida kaidaramlibano haiduna hangnaki Chintuna asumna khumlami aina leriba yum asi ai iyanupagi makubo JD gi mayumni haiduna hairami aduga nangdi sida kaidoba leramino haiduna hanglami matamadu Dabu nasu mafam asi aigi iyanupagi makubo JD gi mayumni haiduna asumna hairami Chintu amadi Dabu du saumankiduna security haiduna makhoi ani koilaw lawduna lerami matam maduda Sani amadi Max sangjelaktuna Dabu amadi Chintu adubu wangwada chingthoktuna asumna hairami Sani na Chintu da ikubok amta tapthabiyu haiduna khamjalami Dabuga leminariba nupa asi aigi inaupani mahaki manaupani haibaduda Chintu adu ngaklami maduda Sanina ngakpiganu haiduna hairami mahaki mama adu akhoi yumda thabak sunanaba leiba minai nupini adubu akhoi baba JD na lausanduna mahak asi pokibani haiduna tamlami Sani gi wahi adu tabada Chintu adu nokphet tawjarami aduga somgi nakandasu Sanina Chintu da hairiba adumak Max na Dabu da hairami maram aduna Dabu su Max gi wahi adu tabada mahak su nokphet tawjarami Chintu na karemna duna makhoi buta nanaba Sani da kanna hairami Doctor Khudimakna mahaki machabu doctor oiba pami actor oiba Khudimakna su macha nupa bu actor oiba pami aduga lonabigi macha asina lonabigi maya nupa ama phangi haiduna harauna Sani da hairami matam aduda Dabu na su asumna hairami ayhangna lonabigi macha ama oijarabasu iya nupa di asengba macha ama phange harauna Max bu konjanduna thagatpa phongdormi asumna Max amadi Sani du sign tawnaduna tumina leithokre aduga Dabu amadi Chintu adu tuminna makhoi ani wa amada ngangadana lehawi asumna makhoi ani ngahak leminaraga Chintu na Dabu da harami paw asi tabada yamna nungaite harami aduga Dabu na su Chintu da haigumdana paw asi tabada yamna nungaite haiduna makhoi ani karemnarami Je amadi Jolly adu Jolly gi girlfriend Jelogi manakta laklami matang aduda makhong tekwa saso aduna Jelogi makhut adubu pairaduna leibadu ubada Jolly na changjanduna maki girlfriend gi makhut adu thadu u haiduna hairami Jelo duna Jolly da waraduna asumna hairei nangi natu ani leibaduga nungaina leiu yadra sida kaidobagi laklino haiduna hairami maduda Jolly na madudi personal matter ni aiga mari leinade haiduna hairami matam maduda wheelchair da leiriba saso aduna asumna hairami nakhoi ani yamthuna mafam asidagi chatkro karigumba adum leptuna leirabadi nakhong adu thudektuna chatpai haloi haiduna hairami mahaki wahi aduda Jolly na saumankiduna nakhong tekpa nupa amana makhong tektaba aingonda adum haiba yabra haiduna sasogi tampakta leiriba laptop adu loktoktuna mamai onthoga thugaiduna leiri matam aduda saso adu phuklaun hagolei tasengbadi saso aduna makhong teksannaba saraduna wheelchair da leibani mahaki pandama makhak leibagi matam chupada makhong teksannaba sabo nupa makhak oiduna leirami saso aduna lepkhalakpa aduda mahaki manai masen adusu alert leiba horaklami Sasona lepkhalakliba adu Je nadi urami adubu Jolly nadi mahaki maningda leibanina mahakti karisu nachungbidaduna laptop adubu saurduna hanjin makhongna netuna leiri Je na saso lepkhalakpa ubadu da pakhatmangiduna Jolly na tawriba adubu asumna tawganu haiduna mahakna kimanduna khamjilami adubu Jolly di mahak makhong tekte mapangan phai haiba khangdabanina hanjin nesanduna leiri aduga Jolly na otorokpa matamda saso adu amuk phamdakhre aduga sasona mahaki bodyguard sing adubu relax da leinaba haiduna sign tarami aduga mahakna Jolly da hairei nang ai kananu khangbra haina matam aduda Jolly na nang kari origi haiduna chenjalaga gala adu paiduna chingkhatli matam aduda Jolly na saso adu makhong tekte haiba khanglami sasogi manai masen mayam adusu mangonda omjalaklami Je amadi Jolly na sosa da khuiramduna makhoi lale haiduna haijarami adubu sosa na mahaki manai masel aduda Jolly amadi Je adubu phuba honki Jelona di Jolly bu nuksijaba kaubunina mahaksu mahaku phuba aduda aduki matik wajarami matang aduda Max amadi Sani laktuna sosagi miyoi sing adubu phuduna Je amadi Jolly bu kanbiki asumna Max amadi Sani na sosa amadi mahaki bodyguard singbu tamthina phugi asumna Jelo bu sosagi makhutta kanduna Jolly na harau mankiduna Jelo bu nuksina konjanbirami nangi apamba du hairaklo ai yaragi haiduna hairami Jelona ai risk logduna leiba pamdre matam chupada nangi nanakta leirani ngasimak nangi nayumda puro haiduna hairami matam aduda Je Sani Max amadi Jolly makhoi mari pumnamak matha sarami maramdi makhoina Jolly gi nupi saduna
JD gi mayumda thamliba mayam adugi mathakta amuksu mahakpusu pusanba tarami maram aduna makhoi kari thokladagi khanbada aduki mathik matha sajarami mathangi sinda Jolina mahaki girlfriend Jelobu Sanigi nupi saraduna mayumda pusalaklami makhoina yum changlakpa matamda JD amadi Patil adu khamrangna na oknarami matam aduda Sanina JD gi mamangda Jelodu mahaki nupi saraduna nahaki driver ayha asi nupi asiga engagement torure haiduna hairami JD adu wa matangangde tuminna munna yengduna leiri aduga Patil na nangi adu true story ra natraka new story ra Sanina true story junate new story junate love story ni haina hairami aduga JD gi manakta sanganduna makhoi bu mangol asirbat pibiyu haidun haijarami tanja aduda Sanigi makubok Chintu adu amuk changjalaklami aduga Chintu na Sanida hairaklami driver singda su mangol asirbat pigadra haidun hanglami matam aduda Sanina driver su thamoi pali kadobagi piroidono hairaduna JD da makhoi badrakali gi bakta ngaktani mangol asirbat pibiyu haiduna JD na head sonjaba laisol adu sonduna hairami matam aduda JD na mahakna mangol asirbat adu piragi hairami Sanina makhatana JD da mu hajaraklami luhongdriba phawbadi matam khara yum asida lehanbagi ayaba pibiyu hajarami matam aduda JD na su leinanabagi damak ayaba pirami matam aduda JD gi achanba manai Patil nadi aduki matik ngakpa phawrami aduki matik jati garaba JD adubu Sanigi wahai kharana summa ngambagi damak Patil adu ngakpana loikre matang aduda Chintu na su mahak su yauna mangol asibat pige tawudabu traditional style da pige haiduna laiduk thangmai lawbo changringai matam aduda Sani amadi Jelo aduna JD gi makhong sokna khuramlami JD adu mangol asibat piramnaba matungda magi kada changre JD he changkibaga Chintu adu makutta sarik amadi laiduk thangmai pairaduna changaklami aduga mahaki mari mata JD di karai chakre hanglami JD changre haibadagi mahak makhong tingthuraktuna ai khong sokna khurammo isu mangol piragi haiduna hairami matam adudana amuk Joli amadi Jelo adu oina khuramlaki Patil gi mamangda makhoina sanariba lila mayam adu ubada Patil pungak ngakre Chintu su makhoi anibu mathangi chahida nungsiba machanupa ama pokpo oijaro haiduna mangol sibat piramduna mahak su sangki mathangi sinda JD na mahaki sangol angobi adubu samduna leiri aduga Sanina chamnabagi mapo machaksing adu paiduna makhoi ani leminari matam aduda JD na sangol adu chamna Sanida adugi matik sauna hairaklami nangna haiba wa ilubadagi yum masi traffic jam oiri haiduna hairami aduga Sani narumda JD na thagi haiduna tawri matam aduda Sani adu leithoktuna lerami asumna leringai tanja aduda JD gi phone mahaki thaina tinakiba marup SP Batuk Patil adu phone toksalaklami JD na mahaki makhut adu sangol adu sengtok chamthoknaba paiduna leibanina phone okhatlo haina Sanida hairami Sanina loudspeaker thadoktuna phone adu okhatlami Batuk Patil na JD da hairami matam amada makhoini na wasakna khiba icha pinasi haiba adu matam yorakle haiduna hairaklami luhongbagi wafam balakba adu da JD adu khumpham khangdaduna mahak ngakchana duna lerami maramdi mahaki macha Joli adu nupi ma pusalaktuna mayumda laklabanina mahak kari tawgudagi haiduna khumpham khangamde aduga Batuk Patil na hayengmak London da laktuna nangi yumda changaklagi haiduna hairaklami aduga phone adu thamkhre Batuk Patil gi wafam adu tabada JD adu saumankhiduna tokpom khangdaduna Sanida amuk phugi haiduna taraklami Sanina asumna haraklami mamangda aibu thajabiba dugum hausikso dum thajabiyu mahak phanaba singi haiduna hairami mathangi sinda Joli amadi J adu Batuk Patil amadi machanupi lakpadubu airport ta ngaiduna lerami Batuk Patil ga machanupi ga tholokpa adu J na uraklami Batuk Patil gi machanupi Parul adu ubada J adu aduki matik ngaklami maramdi mahaki machanupi adu mamangi sinda J na yamna nungsijagiba nupi Parul adu oiduna lerami Batuk Patil haina thaba name plate adu paiduna Joli na lerami matam aduda Batuk Patil na Joli tamna changjalaktuna nang Joli ra haiduna khangna hangjalaklami matam aduda Joli adu khumpham khangdaduna Joli du mahak nate mahaki mamanaba J jini haiduna taklami Parul na su J bu ubada aduki matik ngaklami aduga mahaki maming adu Joli ni hairakpa aduda Parul na J da sumna hanglami nangi mingsi J nataba Joli ju kaubra haiduna hanglami J su khumpham khangdaduna ngakchana duna lerami Joli na sumna khumlaklami mahaki maming asi Joli kawi mahaki asambida J haibani J for Joli ni haina asumna thaidoktuna khumlaklami aduga Batuk Patil na nakhoi ani hana mamangdi khangnarabra haiduna machanupi Parul da hanglami maduda Parul na handri khangnai haina mapadu khumlami Batuk Patil na adudi na hakanano haina Joli da hanglami matam maduda Joli na ayhak mahaki driver ni haiduna khumlami Batuk Patil na phare adudi driver nang ayhaki pochai singasi pairo haiduna makhoi ani thoki matam maduda J amadi Parul adu yamna ngakna munna yengduna leihowi aduga Parul na J da yamna ngakna sumna haraklami ngasigi thawdok asi sumaina tholakani haiba ai yamna thajarude
matam amada nangi babana nangi dabang nupi ama hainare haibadu aduga nangnasu babagi wasak adubu ngakani haiduna haikibadu nupi do ai oirame haiduna yamna haraujarami asumna batuk patel amadi macha nupi adubu je amadi jolina puraktuna jedi yumda laklammi tam kuina unarudraba jedi amadi batuk patel adu unaba mikup aduda harauman kiduna lengonarami aduga batuk patel na jedi da hanglami karigino nangna yam tension leba malibado haina matam maduda jedina mahak tension kaisu lekti haiduna hairami ibaini pikningai digi luna nungsi sanana tinari khiba mari adubu kaidanaba isa isa pisi haina wasakna khiba adu pangthoklasi aigi chanupi parulga nangi na chanupa joliga hanadagi yamna munna masak khangaduna leirame haiduna hairami matam maduda jedina mahaki machanupa joligi nakanda lebliba adu kananu khanglabra haiduna hanglami tamaduda batuk patelna khangi mahaki driver ni haiduna hairami aduga batuk patelna jolida he driver nang asigi kekei charaba natra haiduna hanglami matam maduda joli amadi je adu wadi khumba yadamnina chap manana mangak adu nommaduna chare haibagi mawongda khumlaklami makhoi anigi acting adu patelna ubada aduki matik ngaklamlami maramdi hanasu sani amadi joli adu chap manana haiba thawong adugum tawribani aduga amuksu je amadi joli aduna chap manana tawrakpa thawong aduda mahak aduki matik ngakcharami tanja aduda chintuna sanida akhoibo asumna kyam kuina phajinduna thamkidoino hairaduna sauraduna thoroklami aduga siga chap manana dabuna su max ta akhoi bu kyam kuina sumna thamgidoino haiduna sauraduna makhoi thoroklami aduga makhoi mari adu chapchana mayoknarami makhoi mari ne yengtholakpa matamda sumangde leptuna batuk patel amadi jedi ni wari sanabaduda munna yenglami matang aduda batuk patelna adudi akhoi mari mata oirani haiduna yamna hauna jedi da haibadu makhoi mari na tarami matam aduda dabu amadi chintu aduna mari mata de khoini makhoina kana oidoribno haiduna hangnarami matam aduda batuk patelna makhoi mari maningda leptuna leibadu ubada makhoi asina kanano haiduna hanglami jolina marai tat tawraduna khoi lapna leiba imung manungsingi mari mathani haiduna khumlaklami jedina batuk patel adubu nahaki leina baka taklagi haiduna imungda pusanduna changki mathangi sinda batuk patel amadi jedi edu cha glass amamam thakminaduna wari sanaduna leirami aduga sanina jedida maki haksangbu tap paibiduna malish tawduna leirami batuk patel da jedida sum hanglami nahak asi matam pumbada matha saba mali kaidawbo yauragi haiduna hairam jedina mahak kaisu tawba leite haiduna hairami batuk patel na nangi wahi aduna nangi punsi adubu pura change tawkhibani aduga nangi wahi aduna nangi nachanupa su aigi chanupi siga luhongadawribani haiduna hairami matam aduda jedi edu mahang thaklamba cha adu harami batuk patel na wa makha amuk taraklami 15 August adu numit mangani dangaire maram aduna 15 August numita aigi chanupi ga nangi nachanupa joliga luhonglasi haiduna hairami नखोगी लंदन असिदी याम सौखतप मरमना ममा मपागी अपाम पामदा खंदबिदा नुपी हेता पुसलक्तुना युमदा चंगली हरमी मतम अदुदा सनी मदि जेडी अदु येंगनदुना तुमिना खंगलमी सनीना जेडीदा महाक पुनमक फनब सिलगी हाइदुना साइन तरमी अदुदगी जेडीना बाटुक पाटेलदा 15 अगस्त नुमिता लुहोंगनबगी अयाबदु पिरमी मतम अदुदा मरुमना तुमिना तादुना लेरिबा दाबु अमदि चिंतु अदु मखोय अदुकी मतिक हराउजकी मरमदि लाक्लिबा 15 अगस्त असिदा माकी मचानुपा जोली अदु लुहोंगनी हाइना खंजबदा मखोय अनिगी मंगलान अदु अदुकी मतिक नुंगाइजरमी मथंगी सिंदा सनी मैक्स जोली अमदि जे मखोय मरी अदु 15 अगस्त की लुहोंगबदुदा कनाना कराइदा कनाना कमाइन फंगदगी हाइदुना व्हाइट बोर्ड अमदा मखोय फैमिली मयामदुगी फोटो मयामदु थेतुना फंबम सिनदुना प्लान तौलेरमी मतम अदुदा जोलीना सिलिबा प्लान अदु अंक फोल ताबा ngamlamde madudagi max na sani da punama si nang thon ba ngaktani haiduna saurami adudagi max amadi sani adu amuk khanagi toraki je amadi jolina khamtoktuna nabaini amukta tumina leiko haiduna themjalami matamduda sani adu idea ama laklami aduna mahaki idea adu bu makhoi ahumda share torami sani amadi max adu nupi gi maramdagi khanakibani adu bu ngasi amuk tinare haiduna hairami maram aduna irang tawi nupi ama nektuna makhoi ani gi marakta khaibum tanana ba khanalasi haiduna hawdoklami Jolina sumna hairami nangi plan adu yaroi maramdi makhoi ani di piklingai digi tinarakpa best friend ni hairami sanina hairaklami max amadi akhoi ni asi yamna luna tinarakpa imanabani adubu nupi amagi matangdagi akhoi khanakhibani adu nakhoi ningsangmu haiduna hawdoklami maram aduna masak phajaba anarkali ko nupi amakak lei mahak nektuna makhoi ani bu khana hanaba silasi haiduna hairami sanina siliba plan adubu makhoi mari punna jungjannaduna amata oina yanaki Mathangi sinda asumna makhoi marina patuk patel amadi jidi adubu anarkali gi isei numai thoram aduda puraktuna yahollami makhoi ani bu them duna yu kaya henjana pithaki
aduga anarkali gi isai gi sathek aduda makhoi ni su irang aduda tawhanki batuk patel amadi GD adu yu ngawbu heman khiduna makhoi ani anarkali adubu munaduna jagoi saba amadi isai sakpa yawrammi adudagi makhoi marina batuk patel amadi GD adubu makhoi gi langda thuba hore haiduna makhoi mari haraubuna loirami mathangi sinda GD adu mahaki sangol angobi adubu chamduna leirami aduga sanina mahaki chamnanabagi mapot masai adu paiduna mateng pangba yawrami ngarang nungdangda makhoi party aduda sakhiba isai adubu sanina ngangladuna GD bu tahallammi GD na isai adu nganglakanu haiduna sanida hairami maduda sanina ngarang isai nungmai jagoi gi thauram adu hek loibaga jagoi sariba anarkali haiba nupi macha aduna sayapu amuktang unani haiduna kanna hayawi haina hairami GD na saurapna kariguma nang wahi adu matung ada amu hanna hairabadi ai nangi narum adu khupanga tharakani ai mahaka amu hanna unaba ngamloi haiduna hairami matang aduda sanina yamna nuaitaba saraga phare adudi ai sarla da haidokhrage haiduna hairami sanina sarla haiba wahi adu hek palakbaga GD adu khangtap tap tharai aduga sarla haisi kanano haiduna hanglami sanina mayamna anarkali haina khangnabagi wani magi aseng mamingdi sarla kawi haina hairami GD na yamna puling nungsina joli gi mama adusu sarla kawi haiduna hairaklami maduda sanina phare adu orabadi mahaku amuktangdi unabiu haiduna kanna taksalami GD na nupi adubu unaragi haiduna mahaki pungningda chapchana khalami somdasu Max na batuk patel da anarkali duna nangi maramda hangi haiduna kanna taksalami matam aduda batuk patel adu harauduna anarkali haiba nupi macha aduna ai maramda hange haiba haiduna harau mankhiduna maki phone number piro hairami aduga batuk patel adu ngaktang leraga mahaki wakhal adu munna khantaraba matungda number do piraktarasu yarani ai mafam asida ai cha nupi luhongbagi lakpani nupi angang na ngawba lakpa natte haiduna mahakna yarjaramde matam aduda Max na phare adudi ai hital da haidokhrage haiduna hairaklami hital haiba wahi adu hek panmaga batuk patel adu tuminna lukthaduna leikhi hetal haiba wahi adu palakpadagi batuk patel na hetal hairisi kanano haiduna Max da hanglami Max na nupi macha adu mayamna anarkali kaujabagi wani maki aseng mamingdi passport ta hetal haina leibani haina hairami batuk patel adu tuminna lukthaduna wa amta ngangdana wakhan nungaitana leirami matam aduda Max na karigi tuminna leiribano haina hangakpa matamda batuk patel na hetal hairibado parulgi mamagi mamingga chapmani haiduna nungsina haraklami matam aduda Max na adudi mahakaso amuktang unabiu haiduna batuk patel da kanna taksalami mathangi numita GD anarkali gi manakta unaba laklami GD na lakpa aduda anarkali na aduki matik harauna welcome tobiraki aduga irang kaya GD da haujalami anarkali gi wahi kaya na GD adubu pangdahalaba matungda saunanaba wahi kaya haiba haraklami batuk patel haiba nupa aduna ibaini unabada unaganu haina thengi mahakna nangsi yamna phattaba aduga marinsu yamna leitaba daku amani haina hairi aduga marin leitabagi changdi police amadi lairadana uchi ama phawba hatpa ngamdi haiduna saunaba wahi kaya GD da haijalami GD gi arol athup amadi mahaku pangdi haiba kaya du haibadagi mahak sauningbana batuk patel da laman khumninga phawraki aduga batuk patel na anarkali unaba lakpa numitasu mahaki haisingnaba nungsiraba wari kayana batuk patel adubu pangdahanki aduga mahakna GD da sauningnaba wahi kaya haiba hawraklami nahak asi SP ama oijarabasu yamna pangdaba SP amani hai nahak asi ichamchamba habaldar amaga chapmanai haiduna kariyamnadana wahi kaya hairami asumna anarkali na batuk patel na GD bu saungnanaba ahenba wahi kaya haijalami matam adudagi batuk patel adu anarkali gi wahi sing adu bu thajaduna GD da aduki matik warauki amadi mahak GD da laman khunggi haina khalami mathangi sinda GD amadi batuk patel adu aduki matik kanna khanarami batuk patel na GD da asumna hairami ngasidi aigi imangdagi nangi lamsat ବ୍ୟବହାର adu pumang mangkhre haidun hairami matam aduda GD na amuk kanana lamsat manglino haibado ngasidi aisu loina khangle haidun hairami batuk patel na mi ama haibasi mamingdi hongba yai adubu mahaki lamsat sajat hongba yadi haibase ai ngasida khangi haiduna sauna hairami maram aduna ibaini gi thaina dagi leinarakpa nungsi chanabagi marup adu ngasidi aina thadatlabani haiduna sauna hairami GD na su yamna sauna aikhoi ni gi isa pinaduna luhongsi haibadusu aina thugaide haiduna sauraduna hairami aduga mahaki joli dubu tholo haiduna GD na hongna joli haina kaurami GD na joli haina hongna kaurakpa aduda makhoi mari haibadi Max Joli J Sani pulap khambangna na kumlaktuna GD gi maningda pareng sana lepli Joli haina kauraga makhoi mari pulap tholokpa aduda
patil adu ngakpa mu hauraklammi jedi na sumna hairami joli nang parul ga luhongba yararoi nangi apamba nupi hena aduga luhongjaro nang haraurabra haiduna hanglammi matam adu da mokoi mari wa mata ngangde hoi haibagi mawongda chap manana ngak aduna sign tarami haiba mokoi na ngak nombagi acting adu patil khaktani uriba hौजिकी matang isitasu patil na ubada mangwanda pakhong ama atum chanjaduna leiri Batuk Patel su aduki matik sauna haraklami aigi chanupi parul asi yamna ijat leiba paisa paiba nupa amagi machaga luhongani haiduna hairami aduga machanupi da aikhoigi pochei lokthokluge nang sida leiramu haiduna hairamnaga pochei lokthokpa ka da sangkre mapagi wahi adu tabada parul ningba aduki matik kaiki mahak thamoi sokna waraujarami aduga jegi manakta sangjanduna je ai nang yaudradi hingba ngamloi haiduna koladuna kaptuna leiki Parul aduna macha joli da changdabida jegi manakta changduna asumna tawkhibaduda jedi adu ngakpuna loirami matam maduda sanina jedi da asumna tumina chiron torami Batuk Patel ge macha nupi parul na nungsijari base nangi nacha nupagi driver jegani max na mo wa pangsalami mahaki macha nupi asi inakara khunba ijat leiba magi macha ga luhongani haribadu driver siga tare haiduna wa pangsalami aduna driver siga luhonglaga nangi lamansing basaklu haiduna kanna taksalami Matam aduda jedina parul amadi jeda nakhoini gesu lagliba August ki tang 30 sida luhongani haiduna hairami parul amadi je adu aduki matik haraujarami matang aduda Batuk Patel adu makhoigi luggage puduna tholei aduga macha nupi bu chingdina chatki matang aduda makhoigi marakta chintu amadi dabu adu changaklami jedina sumna haraklami aigi chanupa joli lagliba August ki tang 35 da luhongani nakhoi ani su tayari da leiro haiduna hairami dabu amadi chintu adu makhoina ningjarakpa manglan adu ningbatungne haiduna makhoigi mamitta paisa sabun ujarami asumna jedina macha joli bu koksanduna changkhre aduga atopasing su masai ka da loinak changnakhre matam aduda max amadi sani adu leptuna lehowi sanina max ta asumna hairami luhonggadori bu thodok adu mayam punumakti loina khange tawbudabu mahaki apokpa mapa Ranjit di khangdi haiduna max ta mapa da pawpirunaba hauram Mathangi sinda sanigi mapa Ranjit adugi office utli hariba office asigi name plate theliba maming asi adugi matik sangkhre Dr. Ranjit B. Asna K. Pujari the rapist haina iduna thelami sanigi mapa Dr. Ranjit asi mahaki office ta nupi macha amaga unaduna wari saraka lerami nupi macha aduna mahaki problem adu solve tawnabagi damak Dr. Ranjit ta asumna hanglami nupi macha adu mahaki boyfriend ani khangnei mahakna Derek sunungsi aduga Andrew du sunungsi mahak kamdawgani haiduna Dr. Ranjit ta solve ongta tawbiyu haiduna hangjarami Dr. Ranjit na makhoi animak loinamak thado aduga anawbu nupa ama khangnaro haiduna mahakna suggestion tarami talak aduda sani amadi max adu changlami maram aduna nupi macha adu makhoi ni changlakpadagi office adudagi thoklami matam kuina unarudrabanina apa macha nungsina konjaki aduga Ranjit na max puju nungsina konbiki max na sani asi papa Ranjit ka sathi ba chap mane haiduna hairami Ranjit na mahaksi sathi ba manjabagi wani ngasi phawba nupi ama phawba koiba ngamjadribani ai yamni ikaije haiduna hairami sani na mapa Ranjit ta asumna hairami hayengdi hairibasing adu thabak oina utlagani aduna chawthokchau haiduna hairami hayeng asi magi luhongba numitni luhongbagi mandap aduna ATM booth oirani aduga luhongbagi marriage certificate aduna makoina silluba plan adugi check ni haiduna hairami mahaki wahi adu tabada mapa Ranjit na sani da khupangna tharami Ranjit na sumna hairami aina nakoida huranba oida padaba kayamadi tambi adubu kanagumbi amagi thamoi kahenbadi aina tambi kiba leite haiduna sauna hairami nakhoi anina nupi macha sing adubu luhonglaga makhoi bo mu humdok piramba haibado afaba thabang late nakhoi aduna tawganu haiduna hairami sanida mu makhatana hairaklami aigi punsida nupi kaya marum laki tawbudabu aina aibu nungsijaba nupi amakaktang khanduna luhongki nupi ado nangi namani haiduna sanida nungsina hairami maram aduna nangbu nungsijaba nupi dudi kaidongnungda thamoi kahenganu adugi maramda munna khallu hairamaga mahak thoki mapa Ranjit ki wahi adu tabada sani amadi max adu aduki matik nungairakte maram aduna makhoina nahangai mibu thaja handuna kada tawramba adu aranba thabakni haiba makhoi masana khangjarami maram aduna makhoi anina Bobby amadi henada makhoina tawruba aranba dubu asengba hainabagi damak makhoi ani chatki mathangi sinda saniga max kana hena amadi Bobby da makhoina tawruba aranba sing adubu loinamak tamlamni matam maduda Bobby amadi hena adu aduki matik saurami amadi makhoina khanjaramba du nimba kairami maram maduna penmanda duna makhoina max amadi sani da khupangna tharami aduga sumna hairami furanba nakhoi aigi mangda muhana utkanu haramnaga makhoi ani kapla duna thoki sani amadi max adu khupangna thagi bagi chaina adubu khanglaga wakhan nungai tana lehoi
ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯦ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯄꯥꯔꯨꯜ, ꯖꯣꯂꯤ ꯑꯃꯗꯤ ꯖꯦꯂꯣ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯔꯥꯖꯦꯟꯗ꯭ꯔꯗ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯁꯅꯤ ꯑꯃꯗꯤ ꯃꯦꯛꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯖꯦꯟꯗ꯭ꯔꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯖꯦꯒꯤ ꯊꯕꯛ ꯇꯧꯕꯤꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯂꯧꯔꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯖꯦꯗ ꯑꯃꯨꯛ ꯃꯦꯛꯁ ꯑꯃꯗꯤ ꯁꯅꯤꯅ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯅꯪꯒꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯖꯔꯔꯣꯏ, ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯊꯣꯡꯖꯤꯟꯗꯨꯗ ꯍꯦꯅꯥ ꯑꯃꯗꯤ ꯕꯣꯕꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯤ ꯑꯃꯗꯤ ꯃꯦꯛꯁ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯍꯦꯅꯥ ꯑꯃꯗꯤ ꯕꯣꯕꯤꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ, ꯅꯕꯥꯏꯅꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯑꯣꯏꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯕ ꯊꯕꯛ ꯇꯧꯖꯔꯕꯁꯨ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯪꯂꯥ ꯑꯗꯨꯕꯨꯗꯤ ꯅꯕꯥꯏꯅꯤꯅ ꯀꯤꯁꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯅ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯛꯅꯗꯨꯅꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯄꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤ ꯑꯗꯨꯅ ꯄꯨꯟꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯃꯦꯛꯁ ꯑꯃꯗꯤ ꯁꯅꯤꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯅꯥ, ꯕꯣꯕꯤ, ꯃꯦꯛꯁ, ꯁꯅꯤ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯖꯣꯂꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯥꯟꯗꯞ ꯑꯗꯨꯗ ꯖꯣꯂꯤ ꯃꯔꯤ ꯑꯃꯗꯤ ꯀꯩꯅꯥ ꯃꯔꯤꯗꯨꯒꯤ ꯃꯄꯥ ꯃꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯗꯨꯅ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯤꯅ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯣꯂꯤꯅ ꯂꯨꯍꯣꯡꯕꯗꯨꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯥ ꯁꯥꯒꯗꯧꯔꯤꯕꯗꯣ ꯑꯩꯒꯤ ꯕꯄꯥ ꯖꯦꯗꯤ ꯖꯀꯥ ꯗꯥꯀꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯣꯂꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯔꯝꯅ ꯁꯤꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯤꯄꯥꯟ ꯃꯊꯥ ꯁꯥꯃꯟꯗꯨꯅ ꯄ꯭ꯂꯥꯟ ꯀꯌꯥ ꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯎꯠꯂꯤꯕ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯅꯤ꯫ ꯖꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯟꯗꯟꯗꯒꯤ ꯑꯃꯗꯤ ꯂꯝ ꯀꯌꯥꯗꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯂꯤꯅꯤꯌꯔ ꯀꯌꯥ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯁꯛꯅꯥꯏꯔꯕ ꯏꯟꯚꯥꯏꯇꯤꯁꯁꯤꯡ ꯑꯗꯨꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛ ꯖꯦꯗꯤ ꯑꯃꯗꯤ ꯗꯥꯕꯨ, ꯆꯤꯟꯇꯨ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯋꯦꯜꯀꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯤꯡ ꯂꯩꯔꯕ ꯁꯛꯅꯥꯏꯔꯕ ꯏꯟꯚꯥꯏꯇꯤꯁ ꯀꯌꯥ ꯂꯥꯛꯄ ꯑꯗꯨꯗ ꯗꯥꯕꯨ ꯑꯃꯗꯤ ꯆꯤꯟꯇꯨ ꯑꯗꯨ ꯑꯅꯧꯕ ꯁꯪꯒ ꯀꯌꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯥꯈ꯭ꯔꯤ ꯄꯥꯁꯇꯥ ꯑꯗꯨꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯄ ꯃꯈꯩ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯥꯏ ꯁꯣꯟꯒꯗꯧꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯀꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅꯥ ꯃꯔꯤ ꯍꯥꯏꯕꯗꯤ ꯍꯦꯅꯥ, ꯕꯣꯕꯤ, ꯖꯦꯂꯣ ꯑꯃꯗꯤ ꯄꯥꯔꯨꯜ ꯃꯈꯣꯏ ꯃꯔꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯐꯝ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯕ꯭ꯔꯥꯍꯃꯟ ꯑꯗꯨꯅ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨꯁꯨ ꯀꯧꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯖꯣꯂꯤ ꯍꯥꯏꯅ ꯍꯧꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯖꯦꯗꯤꯅ ꯖꯣꯂꯤ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯍꯥꯏꯕꯗꯤ ꯃꯦꯛꯁ, ꯁꯅꯤ, ꯖꯦ ꯑꯃꯗꯤ ꯖꯣꯂꯤ ꯑꯗꯨ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤꯗ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯃꯃꯥꯏꯗ ꯄꯔꯗꯥ ꯑꯃꯅ ꯀꯨꯞꯁꯟꯕꯒꯤ ꯆꯠꯅꯕꯤꯗꯨ ꯂꯩꯕꯅ ꯃꯈꯣꯏ ꯃꯔꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯗꯨꯅ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯣꯝꯗꯅ ꯍꯔꯥꯎꯅ ꯁ꯭ꯇꯦꯌꯔꯗꯨꯗꯒꯤ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯗꯥꯕꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯆꯤꯟꯇꯨꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯃꯈꯣꯏꯒꯤ ꯃꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯃꯥꯏ ꯑꯗꯨ ꯀꯨꯞꯁꯟꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯁꯛ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯇꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯄꯥꯈꯣꯡ ꯑꯃ ꯑꯗꯨꯝ ꯆꯟꯗꯨꯅ ꯂꯩꯕꯅꯤꯅ ꯃꯉꯣꯟꯗ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯐꯣꯡꯅꯤꯡꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯑꯐꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯁꯥꯔꯗꯨꯅ ꯕꯣꯔꯒꯤ ꯃꯃꯥꯏꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ, ꯑꯝꯇ ꯍꯥꯡꯇꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ, ꯃꯦꯛꯁ, ꯖꯣꯂꯤ ꯑꯃꯗꯤ ꯖꯦ ꯃꯁꯥꯅ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯆꯔꯛꯈꯤ꯫ ꯖꯣꯂꯤꯅ ꯁꯅꯤꯗ ꯆꯤꯔꯣꯟ ꯇꯧꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯖꯦꯂꯣꯅꯤ, ꯑꯗꯨꯒ ꯄꯄꯥꯒꯤ ꯃꯤꯠꯇꯅ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯦꯅꯥꯅꯤ, ꯃꯇꯧ ꯀꯔꯝꯅ ꯁꯤꯟꯗꯣꯛꯅꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯤꯅ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ, ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯑꯥꯈ꯭ꯔꯤ ꯄꯥꯁꯇꯥꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯁꯅꯤ ꯑꯃꯗꯤ ꯑꯥꯈ꯭ꯔꯤ ꯄꯥꯁꯇꯥꯅ ꯃꯃꯤꯠ ꯈꯠꯇꯨꯅ ꯆꯤꯔꯣꯟ ꯇꯧꯅꯕ ꯑꯗꯨꯕꯨ ꯄꯥꯇꯤꯜꯅ ꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯇꯤꯜꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯑꯥꯈ꯭ꯔꯤ ꯄꯥꯁꯇꯥꯅ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯥꯈ꯭ꯔꯤ ꯄꯥꯁꯇꯥꯅ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯐꯖꯕ ꯒꯝꯂꯥ ꯑꯗꯨꯕꯨ ꯂꯧꯈꯠꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯥꯀꯣꯡ ꯃꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ, ꯃꯔꯝꯗꯤ ꯑꯥꯈ꯭ꯔꯤ ꯄꯥꯁꯇꯥꯅ ꯊꯥꯗꯔꯛꯂꯤꯕ ꯒꯝꯂꯥ ꯑꯗꯨꯕꯨ ꯄꯥꯇꯤꯜꯅ ꯐꯝꯗꯨꯅ ꯑꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯒꯝꯂꯥ ꯑꯗꯨ
ꯀꯥꯏꯈꯤꯗꯕꯅꯤ ꯑꯈ꯭ꯔꯤ ꯄꯥꯁꯇꯥꯅ ꯈꯤꯜꯂꯤꯕ ꯑꯇꯣꯞꯄ ꯒꯝꯂꯥ ꯑꯃꯗꯨꯕꯨ ꯑꯃꯨꯛ ꯂꯧꯔꯒ ꯂꯩꯃꯥꯏꯗ ꯊꯥꯗꯔꯛꯈꯤ ꯒꯝꯂꯥ ꯑꯗꯨ ꯀꯥꯏꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯒꯝꯂꯥ ꯀꯥꯏꯕ ꯑꯗꯨꯝꯗ ꯂꯣꯏꯅꯃꯛ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯤ ꯑꯃꯗꯤ ꯖꯣꯂꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯦꯞꯐꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯣꯡꯗꯣꯛꯂꯝꯃꯤ ꯖꯦꯗꯤꯅ ꯄꯟꯗꯤꯠ ꯑꯗꯨꯗ ꯂꯨꯍꯣꯡꯕꯗꯨ ꯍꯧꯅꯕꯒꯤꯗꯃꯛ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯍꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯅꯪꯅ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯈꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯣꯟꯅ ꯆꯦꯟꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯗꯥꯀꯨ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯁꯥꯖꯠ ꯑꯗꯨ ꯍꯣꯡꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯩꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯃꯨꯛꯁꯨ ꯍꯧꯅ ꯍꯪꯂꯝꯃꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯖꯤꯗꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯌꯥꯝꯅ ꯈꯪꯂꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯍꯤꯟꯗꯨꯁꯇꯥꯟꯒꯤ ꯒꯪꯒꯥꯄꯨꯔ ꯍꯥꯏꯕ ꯂꯝꯗꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯥꯊꯤꯕ ꯇꯝꯊꯤꯕ ꯗꯥꯀꯨ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯦꯗꯤ ꯑꯗꯨ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯖꯀꯥ ꯗꯥꯀꯨ ꯍꯥꯏꯅ ꯖꯦꯗꯤꯗ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯖꯦꯗꯤꯅ ꯕꯥꯇꯨꯛ ꯄꯥꯇꯦꯜꯒꯤ ꯒꯂꯥ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯨꯍꯣꯡꯉꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯕꯥꯇꯨꯛ ꯄꯥꯇꯦꯜꯅ ꯍꯧꯖꯤꯛꯃꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄꯥꯔꯣꯜꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯕꯣꯔꯒꯤ ꯃꯥꯏꯈꯨꯝ ꯀꯨꯞꯂꯤꯕ ꯄꯔꯗꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯡꯗꯣꯔꯛꯈꯤ ꯖꯦꯗꯤꯅ ꯖꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤꯒꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯕꯥꯇꯨꯛ ꯄꯥꯇꯦꯜ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯗꯥꯕꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯖꯦꯗꯤꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯗꯤ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯛꯁꯀꯤ ꯃꯃꯥꯏ ꯃꯥꯏꯈꯨꯝ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯈꯤ ꯖꯦꯗꯤꯅ ꯃꯦꯛꯁ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯕꯨ ꯑꯗꯨ ꯉꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯆꯤꯟꯇꯨꯅ ꯑꯃꯨꯛ ꯉꯛꯆꯥꯎ ꯊꯦꯛꯂꯗꯨꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯦꯡꯕ ꯖꯣꯂꯤꯗꯤ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯁꯅꯤꯒꯤ ꯄꯔꯗꯥ ꯑꯗꯨꯕꯨ ꯍꯥꯏꯗꯣꯔꯛꯈꯤ ꯁꯅꯤꯗꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯖꯦꯗꯤꯅ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯆꯤꯟꯇꯨꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯗꯨ ꯀꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯦꯡꯕ ꯖꯣꯂꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯖꯣꯂꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯂꯨꯍꯨꯞ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯖꯦꯗꯤꯒꯤ ꯃꯆꯥ ꯑꯁꯦꯡꯕ ꯖꯣꯂꯤꯗꯤ ꯑꯩꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯔꯦꯟꯗꯔ ꯇꯧꯖꯔꯛꯈꯤ ꯑꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯊꯤꯒꯠꯂꯨꯕ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯄꯥꯛꯇ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯄꯥꯇꯤꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯥꯎꯈꯣꯡ ꯑꯗꯨ ꯐꯣꯡꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯖꯣꯂꯤꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯦꯗꯤꯗ ꯃꯈꯣꯏꯅ ꯂꯥꯟꯈꯤꯕ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ ꯖꯣꯂꯤꯒꯤ ꯋꯥꯐꯝꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯖꯦꯗꯤ ꯑꯗꯨ ꯁꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯗꯥꯕꯨ ꯑꯃꯗꯤ ꯆꯤꯟꯇꯨꯅꯁꯨ ꯃꯈꯣꯏꯒꯤ ꯃꯌꯥꯅꯨꯄꯥ ꯑꯗꯨꯕꯨ ꯖꯦꯗꯤꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯍꯦꯅꯥꯅ ꯃꯄꯥꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯪꯂꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯑꯔꯥꯟꯕ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯕꯣꯔ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯑꯩꯒꯤꯗꯃꯛꯇ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯕꯣꯕꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯗꯥꯕꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯖꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯂꯤꯗꯒ ꯂꯨꯍꯣꯡꯕ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯆꯥꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯍꯪꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯉꯣꯟꯗ ꯄꯄꯥ ꯍꯥꯏꯅ ꯀꯧꯕꯐꯥꯎ ꯏꯀꯥꯏꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯣꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯗꯥꯕꯨ ꯑꯗꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯕꯣꯕꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯥꯕꯨꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯕꯣꯕꯤꯒꯤ ꯃꯃꯥꯏꯗ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯆꯤꯟꯇꯨꯅ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯊꯥꯕ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕු ꯄꯣꯛꯃꯤꯟꯅꯗꯕ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯟꯊꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯤꯟꯇꯨꯅ ꯗꯥꯕꯨꯗ ꯈꯨꯔꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯕꯣꯕꯤꯅꯁꯨ ꯆꯤꯟꯇꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯅꯥꯎꯄꯥ ꯑꯃꯗ ꯀꯔꯝꯅ ꯂꯝꯆꯠ ꯕꯦꯕꯥꯔ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯨꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯦꯡꯒꯣꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯈꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯄꯥꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯈꯥꯡꯈꯤ ꯃꯦꯛꯁ ꯑꯃꯗꯤ ꯁꯅꯤ ꯑꯗꯨꯕꯨ ꯀꯧꯁꯤꯟꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤ ꯑꯗꯨꯒ ꯕꯥꯇꯨꯛ ꯄꯥꯇꯦꯜꯁꯨ ꯃꯍꯥꯛꯀꯤ ꯃꯌꯥꯅꯨꯄꯥ ꯖꯦ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯧꯈꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯌꯥꯖꯔꯝꯃꯤ ꯃꯈꯣꯏ ꯄꯨꯂꯞ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯈꯛ ꯑꯈ꯭ꯔꯤ ꯄꯥꯁꯇꯥꯅ ꯀꯥꯞꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯖꯦꯗꯤꯅ ꯗꯕꯜ ꯕꯦꯔꯦꯟ ꯀꯥꯞꯊꯣꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯖꯦꯗꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯧꯁꯥ ꯗꯥꯀꯨ ꯑꯣꯏꯔꯤꯉꯩꯒꯤ ꯐꯤꯖꯣꯜ ꯈꯣꯌꯦꯠ ꯑꯃꯨꯕ ꯁꯦꯠꯇꯨꯅ ꯁꯦꯟꯗꯨꯔ ꯑꯃ ꯁꯥꯡꯅ ꯆꯤꯡꯈꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯑꯩꯒꯤ ꯗꯥꯀꯨ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯃꯨꯛ ꯗꯥꯀꯨ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯀꯅꯥ ꯍꯥꯟꯅ ꯀꯥꯞꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯃꯇꯣꯜ ꯑꯗꯨꯅ
ꯂꯩꯗꯨꯅ ꯑꯦꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯅꯤꯗ ꯍꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯅꯤꯗ ꯍꯥꯟꯅ ꯀꯥꯞꯂꯤꯕꯒꯤ ꯃꯔꯝꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯁꯅꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯀꯥꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯀꯅꯥꯗꯁꯨ ꯄꯥꯜꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯍꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯂꯣꯠꯈꯤ ꯑꯁꯨꯝꯅ ꯖꯦꯗꯤꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯃꯍꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯒꯗꯕ ꯃꯐꯝꯁꯤꯡ ꯌꯦꯡꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯅꯔꯝꯃꯤ ꯄꯥꯇꯤꯜꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯑꯃꯃꯝꯇ ꯆꯪꯗꯨꯅ ꯆꯤꯡꯊꯣꯛꯇꯨꯅ ꯖꯦꯗꯤꯗ ꯅꯣꯡꯃꯩ ꯀꯥꯞꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯗꯨꯅꯗꯤ ꯄꯥꯟꯗꯦ ꯖꯦꯗꯤꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯂꯣꯠꯂꯤꯒꯦ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯖꯦꯗꯤꯒꯤ ꯃꯇꯨꯡꯗ ꯄꯔꯤꯡ ꯁꯥꯅ ꯂꯦꯞꯇꯨꯅ ꯃꯥꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯁꯅꯤꯅ ꯖꯦꯗꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯄꯥꯇꯤꯜ ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯂꯣꯠꯄꯗ ꯌꯥꯎꯔꯝꯃꯤ ꯁꯅꯤꯅ ꯃꯦꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯇꯨꯅ ꯄꯥꯇꯤꯜ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯖꯦꯗꯤꯗ ꯅꯍꯥꯛꯀꯤ ꯅꯇꯨꯡꯗ ꯂꯣꯏꯅꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯩ ꯑꯃꯨꯛ ꯀꯥꯞꯂꯛꯈꯤ ꯃꯌꯥꯝ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯑꯃꯨꯛ ꯂꯣꯠꯈꯤ ꯆꯤꯟꯇꯨ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯍꯟ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯍꯥꯏꯖꯒꯦ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯔꯣꯃꯥꯜ ꯑꯉꯧꯕ ꯑꯃ ꯃꯦꯛꯁꯇꯒꯤ ꯂꯧꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯇꯝꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯗꯒꯤ ꯀꯤꯗꯨꯅ ꯆꯤꯟꯇꯨ ꯑꯗꯨ ꯑꯃꯨꯛ ꯃꯔꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯇꯨꯅ ꯈꯥꯡꯈꯤ ꯈꯣꯏꯁꯥꯎꯅꯔꯕ ꯖꯦꯗꯤꯅ ꯁꯅꯤꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯊꯛꯇ ꯑꯣꯟꯈꯠꯇꯨꯅ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯏ ꯃꯍꯥꯛꯅ ꯀꯥꯞꯊꯣꯔꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯃꯊꯛꯇ ꯆꯥꯎꯅ ꯌꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨꯒꯤ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯗꯨ ꯇꯠꯇꯨꯅ ꯀꯦꯟꯗꯧꯒꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯅꯤꯅ ꯀꯦꯜꯂꯛꯀꯦ ꯇꯧꯔꯤꯕ ꯕꯜꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯕꯜꯕ ꯑꯗꯨꯅ ꯀꯦꯜꯂꯛꯂꯕꯗꯤ ꯖꯦꯗꯤꯒꯤ ꯃꯊꯛꯇ ꯇꯥꯁꯟꯗꯨꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯦꯗꯤ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯁꯅꯤ ꯑꯗꯨ ꯖꯦꯗꯤ ꯇꯝꯅ ꯆꯦꯟꯖꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯤꯅꯗꯤ ꯃꯍꯥꯛ ꯀꯟꯅꯅꯕ ꯁꯅꯤ ꯑꯗꯨ ꯆꯦꯟꯖꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯅ ꯁꯅꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯍꯥꯟꯕ ꯀꯥꯞꯄꯛꯄ ꯃꯔꯨ ꯑꯗꯨꯅ ꯁꯅꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯖꯦꯗꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯕꯜꯕ ꯑꯗꯨ ꯖꯦꯗꯤ ꯇꯝꯅ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯤꯅ ꯈꯣꯡꯉꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯦꯗꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯀꯜꯂꯝꯃꯤ ꯖꯦꯗꯤꯅꯁꯨ ꯁꯅꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯆꯦꯟꯁꯤꯜꯂꯛꯂꯤꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯔꯛꯂꯝꯃꯤ ꯁꯅꯤ ꯑꯗꯨ ꯑꯃꯨꯛ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯐꯥꯔꯝꯃꯤ ꯁꯅꯤ ꯁꯣꯛꯄ ꯑꯗꯨꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯁꯅꯤ ꯑꯃꯗꯤ ꯖꯦꯗꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯣꯏꯍꯪ ꯍꯪꯅꯔꯝꯃꯤ ꯖꯦꯗꯤꯅ ꯁꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯝ ꯆꯝꯅ ꯖꯦꯗꯤ ꯑꯣꯏꯅ ꯂꯩꯖꯔꯝꯕ ꯑꯩꯁꯤ ꯅꯪꯅ ꯖꯒꯥ ꯗꯥꯀꯨꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯖꯒꯥ ꯗꯥꯀꯨꯗꯒꯤ ꯑꯃꯨꯛ ꯖꯒꯥ ꯗꯥꯀꯨꯕꯨ ꯇꯨꯝꯍꯟꯗꯨꯅ ꯖꯦꯗꯤ ꯑꯣꯏꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯖꯦꯗꯤꯅ ꯍꯔꯥꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯗꯥꯕꯨꯅ ꯖꯦꯗꯤꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯕꯤꯗꯨꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥ ꯑꯁꯤꯕꯨ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯆꯤꯟꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯅꯪꯒꯤꯗꯨ ꯑꯩꯉꯣꯟꯗꯒꯤ ꯗꯕꯤꯡ ꯇꯧꯔꯦ ꯁꯅꯤ ꯑꯁꯤ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯄꯨ ꯂꯧꯈꯠꯄꯤꯗꯨꯅ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯂꯟ ꯊꯨꯝꯗꯒꯤ ꯈꯔ ꯈꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯦꯗꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯣꯂꯤ ꯁꯥꯕ ꯅꯀꯂꯤ ꯖꯣꯂꯤ ꯑꯍꯨꯝ ꯑꯁꯤ ꯉꯁꯤꯃꯛ ꯂꯨꯍꯣꯡꯂꯒꯅꯤ ꯑꯗꯨꯒ ꯖꯣꯂꯤꯗꯤ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛꯇꯨꯅ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯖꯣꯂꯤꯗꯤ ꯂꯨꯍꯣꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯖꯦꯗꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯖꯦꯂꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯖꯣꯂꯤꯒ ꯂꯨꯍꯣꯡꯉꯣꯏ ꯖ꯭ꯋꯥꯂꯥꯒ ꯑꯣꯏꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯤ ꯃꯦꯛꯁ ꯖꯦ ꯑꯃꯗꯤ ꯖꯣꯂꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯊꯨꯡꯅꯗꯨꯅ ꯈꯟꯅ ꯆꯩꯅꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯍꯤ ꯂꯥꯡꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡꯗ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯝꯕ ꯐꯤꯂꯝꯁꯤꯡꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯄꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯌꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯗꯒꯤ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯀꯥꯏꯅꯅꯕꯒꯤꯗꯃꯛ ꯌꯥꯊꯪ ꯅꯤꯖꯔꯤ